कोविड नादबा अदे अखोगी प्रजा खुदिंगमक्सु निमित कया लॉकडाउन तौदना मपान थोकपा याददना चाबा थकपा फंगदबगी अवाबसी अखोई कोकननबा मागी अंगंबा साइडतगी मतेंग पांगनदुना युमथंगनबसिंग अरे अरेबा खाइदुना चानदुना होनजरिबसिसु अखोई मणिपुर गी लेमजनिंगाइनि अखोई हैंगांग ब्लॉक कांग्रेस कमिटी गा हैंगांग मयालिका स्पोर्ट्स एंड डेवलपमेंट कमिटी गा लोइना जदुना आई सामक एमपीसीसी गी सेक्रेटरी वैजरिबा पी सरचंद्र आई सामक लोइनादुना अखोई हैंगांग केंद्रदा चौरांगना पोलिंग नेमफु मंगा लेबा हैंगांग केंद्र से अखोई नुमित निनि हुमनि सिगी मनुंगदा अखोई गी अंगंबा खरदंग खरा सामिनसी हाइदुना अखोई हिंगमिनसी हाइदुना अंगंबा खरा मयामदा कचबनी मयाम पुनमंगनसु केंद्र गी लेबिरिबा मयामनसु ngasi ahanbo oina hangang khungi ward mapan di yalakpa matamda yamna thawai lungai na isi sel imai ben kaya na tholaktuna harau polobi bigi da muktasu hangang kendra gi parja khudingma pusu aina yamna thamoi sengna thagatpa phongdok sari hangang mayalika sports and development committee gi members sing amadi hangang block congress committee gi members sing nasu covid 19 gi laina asi thengnaba honabada achawa daita lobiduna saba thakpa wat mayam si kharada waisu mateng pangnaba honabiriba member khudingma pusu aina hanna khurumjari amadi लौमी खक्त नते कोई पुन्ना वामिना गदोरी अखोई ऑफिसर सिंह तगी हौरगा अखोई अचौ अचौब अखोई पैसा पाइरो मैम चेंग दो अखोई पुथोरकदुसी लबुक तगी लौमी सिंह पुथोरक सिगी चेंग सिंह फंगदब तारगदे अवाब ओइगना स्वाइदा गवर्नमेंट आइन पाइजरी पंजरीबा अखोई इशू वनी मरुना मनरेगा की वर्कर सिंह की पैसा से एडवांस पीबीबा अदुगा लोइना अखोई हजिकी लौमी सिंह पीबीगदब हाउ अमदी मरु मरांग सिंह यारगदि फ्रीदा फंगनबिनबगिदा इसिमा अर्नेस्ट रिक्वेस्ट ऑनरेबल चीफ मिनिस्टर रिंगुई बेटिव चर्च तोंगौ लंघई अदुगा आई इसा अखोई मानरगा इम्फाल दा लैरिबा स्वाइगी जगह दा लैरिबा इचिन नाउ सिंह अखोई वेजिटेबल से मोई रिंगुई बेटिव चर्च की मेंबर सिंह सिंह दे कारगा यानबिरकपा अदुगा तोंगौ गी लेखाई की मी सिंह सुदुम पिरकपा पोलम सिंह ने अखोइना नसी मयामदा पिथोक्सरिसे अदुगा अखोई गी लंघई की अरुण महाना पुलिस ता 100 रैंक कोड अमसो डोनेट तौबीबा अदुमाइन तौरगा अखोई सुम मथंग येंथोक्सबने अदुना अखोइना नसी मियामदा पिनिंगिबा मेसेज ती कइनो दा पुन्ने हिंगमिनदबा यादबा अमनी अदुना पुन्ने हिंगमिननबा होनबा मतमदा सुम मकल की कोऑपरेशन पिरक्तना एक्टिविटीज मैम तौबिरपसे मसी अखोइदा पाइदे अफबा सरकारनासु मसीबु यामना अखोई थागली हाइबा वाहम सिंह असे अइना मीडिया मफमदा थमजनिंगे अमना अखोई की मणिपुर दा नेगेटिव ओइजरगसु अमुक मखाताना लाओइ हाइनिंगाइ लेते अदुना मसी सेक्शन बा दरकार ले कोविड 19 सिना मरम ओइदना मणिपुर दसु मतम सांगना लॉकडाउन तौबसी उरगा तमदा लेरिबा इचिन इनाव मयाम गे अवाबसी उरगा खुंदा फंगिबा मना मसिंग खरा तंग ओइरसु मतेंग बांगबो ओइना ngasi पुजरकपनि अखोई न येलिसी पुरक बिरिसी जाति की जाति खाइदे लाइबा मयाम दा अखोई मयाम दा बिनबा कमाइना लाक्जब Ming Boksilung Kamai Lomai None Partner की pastor ni ngasi ya chongko ngoko palai go ikoi ki lomai patu ikoi ke Boksilung pastor na ikoi tampak na leiba sigi Century Club oi so de ngangau roke no social distancing di hairaga police na tawraga di sine duwanaga kani ba हाइबदी अवाबा तारबा अमदी मालेम पुंबसिंना अवाबा तारिबसिदा अखोई SRWC की अखोई प्रेसिडेंट सिनलांग तौरगा अखोई पैकेज ड्रिंकिंग वाटर
ꯑꯩꯈꯣꯏ ꯈꯔ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝ ꯏꯁꯤꯡ ꯍꯧꯖꯤꯛꯀꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅꯤ ꯈꯣꯠꯇꯕꯅꯤ ꯑꯃ ꯂꯩꯇꯕ ꯈꯣꯠꯇꯕ ꯊꯛꯅ ꯆꯥꯅꯕꯒꯤ ꯑꯩꯈꯣꯏ ꯃꯍꯤ ꯃꯇꯥꯏ ꯑꯃ ꯇꯧꯕꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯁꯦꯡꯕꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯝꯗꯕ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ 20 ꯂꯤꯇꯔꯒꯤ ꯑꯩꯈꯣꯏ ꯖꯥꯔ ꯑꯃꯃꯝ ꯁꯨꯝ ꯌꯦꯟꯖꯕꯗꯤ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇꯒꯤ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏ ꯀꯣꯟꯕ ꯖꯒꯥ ꯑꯩꯈꯣꯏ SRWCꯅ ꯇꯧꯔꯒ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯌꯨꯝ ꯈꯨꯗꯤꯡꯒꯤ 20 ꯂꯤꯇꯔꯒꯤ ꯖꯥꯔ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯟꯊꯣꯛꯆꯕꯅꯤ ꯕꯤꯁꯥꯜ ꯃꯦꯒꯥꯃꯥꯔꯠꯀꯤ ꯁ꯭ꯇꯣꯔ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯑꯩꯅ ꯊꯧ ꯄꯨꯖꯕꯅꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩꯈꯣꯏꯅ ꯏꯟꯁꯄꯥꯌꯔ ꯂꯥꯛꯆꯔꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯗꯦꯠ 28 ꯑꯣꯐ ꯃꯥꯔꯆꯇꯒꯤ ꯍꯣꯝ ꯗꯤꯂꯤꯚꯔꯤꯒꯤ ꯑꯩꯈꯣꯏꯅ ꯁꯔꯚꯤꯁ ꯑꯃ ꯄꯤꯖꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯅ ꯁꯤꯌꯔ ꯇꯧꯔꯛꯄ ꯍꯥꯟꯅ ꯁ꯭ꯇꯣꯔꯗ ꯂꯩꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑ ꯊꯕꯛ ꯇꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯈꯜꯂꯨꯔꯒ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯊꯕꯛ ꯇꯧꯕꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯕꯗ ꯑꯋꯥꯕꯗꯣ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯄꯣꯠ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯁꯤꯡꯖꯃꯩ ꯊꯅꯥꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯑꯗꯩ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯈꯔ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯕꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯄꯨꯂꯤꯁꯀ ꯄꯕ꯭ꯂꯤꯛꯀ ꯒꯦꯞꯁꯦ ꯌꯥꯝ ꯂꯩ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯍꯥꯟꯅ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯥꯏꯗꯅ ꯊꯕꯛ ꯇꯧꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯋꯥꯒꯤ ꯃꯦꯅꯦꯖꯔ ꯈꯣꯒꯦꯟ ꯈꯛꯇꯪ ꯅꯠꯇꯅ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯕꯤꯔꯛꯈ꯭रे ꯑꯩꯈꯣꯏꯗ ꯑꯗꯩꯗꯤ ꯁꯤꯅꯁꯨ ꯂꯣꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯃꯁꯥ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯔꯤꯂꯤ ꯈꯥꯏꯔꯛꯄꯗꯨꯒꯤ ꯃꯗꯨꯒꯤ ꯐꯖꯕ ꯑꯦꯀꯣꯃꯣꯗꯦꯁꯟꯗꯨꯅꯤ ꯅꯤꯌꯔꯤꯡ ꯁꯝ 5 lakhs ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯣꯅꯔꯕꯜꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏꯗ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯄꯣꯠꯇꯨ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯂꯛꯄꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯏꯁꯀꯨꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯒꯤ ꯑꯍꯧꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯑꯣꯅꯔꯕꯜꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯑꯣꯅꯔꯕꯜꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯈꯛ ꯅꯠꯇꯕ ꯃꯁꯤꯒꯤ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯇꯨꯖꯨꯡꯕ ꯄꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯍꯧꯖꯤꯛꯁꯤ ꯑꯣꯏꯔꯦ ꯀꯅꯥꯒꯤꯅꯣ ꯀꯛꯆꯤꯡꯗ ꯈꯨꯜ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯔꯩ ꯂꯩꯇ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯁꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯀꯥꯡꯉꯣꯏ ꯈꯨꯂꯦꯟꯁꯤꯗ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯐꯪꯖꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯁꯨꯡ ꯀꯥꯡꯉꯣꯏ ꯈꯨꯂꯦꯟꯗ ꯐꯪꯖꯕ ꯄꯣꯠ ꯆꯩ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯟꯅꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯐꯥꯎꯕ ꯌꯦꯜꯂꯣꯡꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯈꯨꯜ ꯂꯣꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯨꯅ ꯌꯨꯝꯁꯥ ꯀꯩꯁꯥꯗ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯄꯒꯨꯝꯅ ꯇꯨꯡ ꯀꯣꯏꯅꯗꯁꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯒꯣꯜꯕꯜ ꯇꯦꯔꯥ ꯂꯧꯄ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯒꯤ ꯅꯩꯅꯁꯪ ꯀ꯭ꯂꯕꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯋꯥꯔꯗ ꯅꯝꯕꯔ 1, ꯋꯥꯔꯗ ꯅꯝꯕꯔ 2, ꯋꯥꯔꯗ ꯅꯝꯕꯔ 3ꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯃꯨꯛ ꯀꯣꯟꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯅꯩꯅꯁꯪ ꯀ꯭ꯂꯕꯀ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯆꯥꯅꯅꯕ ꯆꯦꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯖꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯑꯁꯤ ꯑꯃꯨꯛ ꯀꯣꯟꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯨꯅ ꯅꯩꯅꯁꯪ ꯀ꯭ꯂꯕꯀ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯔꯥꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯆꯥꯅꯅꯕ ꯆꯦꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯩꯅꯁꯪ ꯀ꯭ꯂꯕꯀꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛꯄꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯩꯅꯁꯪ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯖꯕꯅꯤ
ꯑꯗꯨ ꯁꯥꯔꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯔꯚꯦ ꯇꯧ ꯂꯣꯏꯔꯦꯕ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯂꯣꯏꯔꯦ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯝꯃꯤꯇꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯟꯖꯔꯤꯕ ꯆꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ 19ꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯥꯛꯄꯁꯤꯗ ꯀꯣꯚꯤꯗ 19ꯒꯤ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤꯅ ꯕꯤ.ꯇꯤ ꯔꯣꯗ ꯐꯥꯎꯕꯁꯤda ꯕꯣꯠ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯚꯔꯥꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯋꯥꯅꯕꯗꯒꯤ ꯑꯩꯈꯣꯏ ꯗꯤ.ꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯔ ꯍꯦꯠꯇ ꯑꯩꯈꯣꯏ ꯆꯦꯡ ꯀꯦꯖꯤ 4 ꯑꯗꯨꯃꯥꯏꯅ ꯌꯦꯟꯊꯣꯛꯆꯒꯅꯤ ꯀꯅꯥꯒꯤꯅꯣ ꯃꯃꯥꯡ ꯀꯥꯏ ꯃꯥ ꯄꯨꯔꯒ ꯏꯔꯤꯕꯅꯤ ꯉꯁꯥꯏꯗꯩ ꯂꯩꯀꯥꯏꯒꯤ ꯃꯥ ꯄꯨꯔꯒ One hour home. Kami hingsan pi hall to ingai te pen pi he chan ba ma ni sa wa to lo tu he không biết ngày lỗ nghe thì thế nào thì cái gì ngon nó nó हम आपको लास्ट साल की करना तीन को हिन खुलून फाय हिन जॉर्जन हिन चले हिन जांग आ हिन ना आपको बदम न लाया दी वाई सोन चले अदंग दंग हो ng हिनนี่นั่นครับอยู่ว่าไม่กระดกมือ नंबर ताक तुम तो मान नमी से एंगल चलता हैไอ้โฟโต้กราฟพอดีเอ็กซ์เพรสไว้เลย एक्सपर्ट हो रही yam phade tana lai ki this photoกราฟคนนี้ที่จะโบยก็กราฟเลยนี่ควอรันตินหน่อยก็ได้ 라 예링아지 방어로지 로이 방어도 있니 해.ไอ้จะไปพังไปหรอ 어두네. 너희 친다 그다음에 너희 쌈만해. อันนี้รู้สึกกะ 아이고 수드라글 또 아마 그당 우버 개동니. อันนี้นะ 이 아마 통한. 자. नमी कहीं खाके लो देनो 자. 시즌은네. 아코이기네. हौजिकी कोविड-19 हाइसे नाथोकपु ngमने ये मसि ओके अदुगा सि मयामजु सिनारम दोइनिको नोइदा लोइ सिनारम के खरादि पाइ होबियो केमेरा
पाइहौसे हौजी पाइहौबसिदि फंगौनदने होरेनदि लौबदि नुंगाइरोको मिंगोन मा तानो बुको 아기 좀 Kirigaw kendagi MLA honorable MLA sa Indrajit masak chen la ga koi tok nang makhong maning leikai gi praja singda ising piba lakiri madugi damta koi praja me amna nungai phungok sari yau ten phong ꯑꯩꯈꯣꯏꯅ ꯏꯔꯒ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯗꯤꯇꯦꯜ